Manipuri Wari Pambi Channel na tabiriba mayambo amuhana taramna oksari anuba sahi 2022 na lakpada Manipuri Wari Pambi gi subscriber amadi viewer pumnamakku channel sigi maikai degi na dayek taba haraw nungaiba punsi nung sagna amata oina santi oina hingminaba iramdam mama oina na magdamak isorge mafamda thawni jabag loirana tabiriba pumnamakku ikoknona taramna oksari ngasi su mahusagum mayamgi ngahak pothana na bagdamak anauba horror story amakak puduna laksari anauba horror story sigi maming anauba sahigi khudol horror story sigi writer na ilangbam amujau cielo 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 bago bago cielo asumna saitana duna makutta thang ama pairaduna lanjadraba Jenny amasung Johnny gi mama mapagi mangaksamda thang aduna lenduna hatkhi madudagi tarakpa iyado saitana duna pukpena thakchakhi khakna nokhi mama mapa animak laitrabada Johnny amasung Jenny hoini kanamata laitraba yum aduda kap tuna lelami mataw aduda Johnny gi mama pokpa mabok laktuna makoybu yengsenana bagdamak punna laiminarare Johnny pakhang phare Jenny su laisabi masa farak klaba pungkak saur klaba matamduni mama mapa laitrabada oni awat patana pek thalaklami ningba thungdabadagi mama mapa laikhidabagi awabaga punkhibaga mahakki hattaba mamanabasingga loinana yu thaktuna mapunsi enba hauraklami masanupi Jenny ga hek khatnai mabokna hek phamdo i taso karigino nangna atuk ngausinariba chaugatinariba namanabasing ado yumasida pusilakanu makoi loinabadagi tasausu hattaba lambida salabani ima baba laikhidabagi waabaga tasauna adumna ogtaba oirabadi nasaldi kanagi asada hingu haibano haiduna masanupi Jenny matam chupata kapchai mabokna Jenny isunupi nangbu kadai laibage lao bubokna breakfast semba loire lao koithi thirakhi Jenny ado mahakki kadugi mapalda hum tingthok aduna kaptuna lairami mabokna ibema nangbu kaptuna ta lairabadi yararoine laikhidraba ima baba adubu ningsingduna nangna adum kaptuna lairabadi bubo khoisu nungaitini lao bubokna ne sana naba sem sarabani sarara lao hairamlaga mabok ado sangkhre Jenny su mapi taithokna saksangda sanglaklammi abok loinana sana thangnaba thorang tawrakpada mabung niado hairang turang tauraga chu ngauraga sanglakhi mataw ado ubada Jenny ado taso nangbu aina kayar khana yuthak ano hairaba magtada karigino nang yuthak leba ai chaka mata charoi hairaduna sauraduna sangkhre abokduna Johnny bu thina sai Johnny na saning masau saning retu haiduna matomta laimaida phamduna toro onduna lauduna laihawi ongma Jenny na mahakki mabokta hangi bubok aikoigi ima baba adubu patraba saitana hatkibani haibasibu chumbro mabokna nate bema adumna haiganu madu nate ko gari accident da laikhidabani haina khumkhi Jenny laisabi masa farakle masak matauda haidingai laitana fazai mahakku kalakchaba laikai aduda pakang masa kayama laitaba natte mayam adugi marakta father gi masanupa Peter su amani adubu Peter mina kalajadu patraba kaitan gi sakthak hunduna mahakna patraba kalajadu sanai patraba butbret kaya loinai haina miyam na ngangnai miyam na mabusu hinai tubu masigi maramda taseng na khangbadi kanasu yaude
Sibon khara ngangnaba adu khaktani. Nongma Peter gi mapa father ado mina thangna hinduna halami haiduna wawa launarakhi. Yoi kharanadi Peter na kala jadu sanabada patraba saitan gi sakthak hunnana bahonabada mapa adubu hatpani haina onna ngangnaba suyawi adubu Peter di tabalai sanai haiduna miyam niyamna ki. Jenina wakal waraklaba matamda mahaki thongna wado hangdoktuna tumin thongna wado da yengduna hek leigali mahakna nongma thongna wado hangdokpada mapalda kanagumba ma phatawna sen khirami. Jenny ado kana oirabano thangningduna mapanda thoraklami. Tunglamdagi thiraba akibagi sakpham oiba maikum uppa miyoi ama mahakpu khanghalakhi. Jenina kiduna senge tawbada aine haiduna maikum ado lauthorakhi aduga phak nolakhi. Mahak ado atai kana nate laikhidraba father gi masarupa Peter oirami. Jenina sauna adumna mingonda kihan khanganganu haiduna nganglamlaga sangki. Peter ado noktuna leihawi. Christmas matam yaurakli. Christmas tree ama mabokna bazardagi leiruduna fazana maigi leiteng tauduna Christmas cake kaktuna mabokka Jennyga Christmas celebration pangthoklami. Adubu mabung Johnny di yu ngauraga adum thengna hanjilai. Jennyga mabokkana Johnny bu sauraduna wa kaya ngangde mahaki thampham thokpa chaklen adumak thamduna mangonda saubado hongdokchai. Adubu Johnny na pumnamak ado karisu khallude mahaki nongmagi thakpham thokpa thaktuna ngauksin phaisinaduna adumak marai thoi. New Year numitni miyam amana lambi sorokta lau khongduna langduna ubu sahibu taramna oknanabagidamak mayam pumnamak lambi sorokta wawa satnari langnari. Adubu Jenny amasung mabokti thokludre ka manungda TV yengduna lay. Matam adumaktada mapandagi doorbell khinglakhi. Jenny na prap thoktuna yenglubada thong adugi mataida gift box amada Dear Jenny haina thaduna fazaraba gift amaga lay sabul amaga thamlami. Mado Jenny na lausilore aduga mahaki kada pusinduna hangdoktuna yenglami. Dear Jenny haina thaduna gift box adugi manungda fazaraba kanamasugi lik ama yaurami. Madu hek ubada Jenny di apamba phauduna lik ado lauthokduna mangonda sizinkhre. Adudagi mabokna kaino ibema nglakpada bubok karisu nate usahigi imanabi singna gift pirakpane aina khumki. Gift ado kanana tharaklibano haiduna box ado mathak makha onduna mahakna tharakliba mi ado yaubra haiduna yenglami. Adubu Dear Jenny khaktamak thai kanamatagi maming yaude. Lik ado siziladuna Jenny ado numittu tumkhre. Ahing aduda Jenny gi thongna ado matomta angdokcharakhi. Aduga thongna adugi mapandagi Jenny thoro sao haiduna kauthorakhi. Jenny na haugatke tawbada sado kanagumba amana namlaga thambagum haugatpa ngamlamde yamna warami. Madudagi mahak yamna wana honaduna humung adudagi haugalakuna mapanda thorke tawbada kanghaudana mahakki kado umamamki. Mahak thongado hangdoktuna mapanda amuk thorakpadadi mapanda su maiku ngakta umamamki. Marak aduda kanagumba amana mahakku hanna kauri. Nahakku kanano nangbu kanano aingonda sengna talao nangbu kanano haiduna Jenny na hanna na hairabasu noktuna maiku marak aduda adumak satkhi. Kaudana maiku marak adudagi wang chauraba tamthiraba makhongdi yaudaba makutna thangama pairaduna Jenny tamna paisilakhi. Mamit ado tarau masam ado isang sangladuna mamit laduna imuk ngangna Jenny da sauna yenglaga paidi bathangaduna Jenny gi mangaksamda lelakhi. Adudagi thorakpa ado
ꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯄꯦꯟꯅ ꯆꯨꯞꯈꯤ꯫ "ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯀꯟꯕꯤꯌꯣ" ꯍꯥꯏꯗꯨꯅ ꯖꯦꯅꯤꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ? ꯍꯥ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯪꯕꯗ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ "ꯑꯦ, ꯏꯁꯨꯗꯤ ꯐꯠꯇꯕ ꯃꯪ ꯑꯃ ꯃꯪꯂꯨꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯃꯕꯣꯛꯅ ꯃꯃꯥꯏ ꯑꯗꯣ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯦꯅꯤ ꯑꯗꯣ ꯃꯁꯥꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯍꯟꯅ ꯍꯟꯅ ꯎꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯔꯞ ꯆꯠꯈꯤꯗꯨꯅ ꯃꯤꯡꯁꯦꯜꯗ ꯃꯥꯒꯤ ꯁꯛ ꯑꯗꯣ ꯌꯦꯡꯖꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯇꯨꯡꯗ ꯃꯪꯗ ꯎꯈꯤꯕ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯃꯕꯣꯛꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯁꯨꯕꯣ? ꯀꯩꯗꯧꯔꯒꯦ?" ꯍꯪꯕꯗ ꯖꯦꯅꯤ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯀꯣꯌꯦꯡ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯅꯤꯒꯤ ꯃꯕꯨꯡ ꯖꯣꯅꯤ ꯑꯗꯣ ꯖꯨ ꯉꯥꯎꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯖꯦꯅꯤ, ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯖꯦꯅꯤꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯆꯟꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯔꯨꯔꯒ ꯃꯕꯨꯡ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯣ ꯈꯥꯝꯗꯣꯛꯄ ꯍꯣꯠꯅꯕꯗ ꯃꯁꯥꯗ ꯊꯥꯡꯅ ꯁꯣꯛꯈꯤꯗꯨꯅ ꯐꯅ ꯊꯤꯅ ꯈꯨꯠꯇ ꯁꯣꯛꯂꯝꯃꯤ꯫ ꯕꯣꯛꯀꯤ ꯑꯁꯣꯛꯄ ꯈꯨꯠ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯞ ꯇꯞ ꯇꯥꯔꯛꯄꯗ ꯖꯦꯅꯤꯅ ꯄꯥꯛꯊꯗꯨꯅ ꯃꯔꯩꯅ ꯏ ꯑꯗꯣ ꯂꯦꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯃꯕꯨꯡ ꯖꯣꯅꯤ ꯑꯃꯗꯤ ꯃꯕꯣꯛ ꯑꯗꯣ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯤꯒꯤ ꯈꯨꯠꯇꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯊꯥꯡ ꯑꯗꯣ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯖꯦꯅꯤ ꯑꯗꯣ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯖꯦꯅꯤ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯡ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯇꯝꯅ ꯆꯤꯛꯀꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯨꯗ ꯖꯣꯅꯤꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯃ ꯂꯧꯔꯨꯔꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯆꯠꯈꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯐꯥꯗꯔꯒꯤ ꯃꯆꯥꯅꯨꯄꯥ ꯄꯦꯇꯔ ꯑꯗꯣ ꯀꯧꯔꯨꯈꯤꯔꯝꯃꯤ꯫ ꯄꯤꯇꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯥꯗꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯕꯅꯤ꯫ ꯄꯦꯇꯔ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯖꯦꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯖꯦꯅꯤꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯇꯔꯅ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯒ ꯖꯣꯅꯤꯒꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯂꯣꯏꯅ ꯄꯤꯇꯔꯗ ꯂꯤꯔꯝꯃꯤ꯫ "ꯑꯩꯍꯥꯛ ꯐꯥꯗꯔ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ꯫ ꯑꯩꯍꯥꯛꯀꯤ ꯁꯛꯇꯤ ꯈꯨꯗꯛ ꯑꯁꯤꯗ ꯌꯦꯡꯉꯨ" ꯍꯥꯏꯔꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯅꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯃꯨꯛ ꯉꯥꯡꯅ ꯆꯥꯎꯅ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯐꯥꯗꯔ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯁꯦꯠꯇꯨꯅ ꯉꯁꯤ ꯐꯥꯗꯔ ꯑꯃꯒꯨꯝ ꯂꯦꯞꯂꯤꯕ ꯄꯦꯇꯔꯗ ꯊꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ "ꯑꯩꯍꯥꯛꯅ ꯄꯤꯈꯤꯕ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯄꯣꯠꯅꯤ ꯅꯍꯥꯛꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯦ꯫ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯃꯥꯁꯇꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯏꯟꯒꯗꯕꯅꯤ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯃꯛꯇꯗ ꯄꯣꯛꯈꯤꯕ ꯖꯦꯅꯤ, ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯀꯂꯥ ꯖꯥꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯨꯅ ꯅꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯟꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯀꯂꯥ ꯖꯥꯗꯨ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯨꯞꯆꯤꯜꯂꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯗ ꯇꯥꯏꯅꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯀꯂꯥ ꯖꯥꯗꯨ ꯑꯗꯣ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯐꯥꯗꯔ ꯍꯥꯏꯕ ꯃꯤꯡ ꯑꯗꯣ ꯑꯩꯅ ꯂꯧꯈꯤꯕꯅꯤ" ꯍꯥꯏꯔꯗꯨꯅ ꯄꯦꯇꯔꯅ ꯈꯥꯡꯅ ꯅꯣꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯖꯣꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯦꯇꯔ ꯑꯗꯨꯕꯨ "ꯅꯪꯗ ꯍꯥꯠꯂꯒꯦ, ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ" ꯍꯥꯏꯗꯨꯅ ꯄꯦꯇꯔꯅ
ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯖꯣꯅꯤꯗ ꯎꯠꯂꯝꯃꯤ꯫ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯅꯤ ꯑꯗꯣ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯄꯦꯇꯔꯅ ꯖꯦꯅꯤꯒꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯣ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯗꯨꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯣ ꯖꯦꯅꯤꯗ ꯄꯤꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯂꯥꯖꯥꯗꯨꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯤ, ꯊꯧ ꯄꯥꯡꯊꯣꯛꯆꯔꯣ ꯍꯥꯏꯔꯛꯄꯗ ꯖꯦꯅꯤꯅ ꯄꯨꯜꯂꯝꯕ ꯊꯧꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯒ ꯐꯥꯗꯔꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯣ ꯄꯨꯜꯂꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯕꯣꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯤꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯣ ꯃꯈꯥꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯉꯛꯁꯝꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯖꯦꯅꯤꯅ ꯍꯔꯥꯎꯅ ꯊꯛꯂꯤ꯫ ꯃꯕꯨꯡ ꯖꯣꯅꯤꯅ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯖꯦꯅꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯣ ꯊꯥꯗꯠꯇꯨꯅ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯗꯔ ꯑꯗꯣ ꯍꯪꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯖꯦꯅꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕ ꯃꯤꯀꯨꯞꯇ ꯅꯣꯡꯅ ꯇꯥꯈ꯭ꯔꯦ꯫ ꯄꯦꯇꯔꯅ ꯅꯣ ꯑꯩꯒꯤ ꯀꯂꯥꯖꯥꯗꯨ ꯃꯄꯨꯡ ꯐꯥꯍꯟꯗꯕ ꯄꯥꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯁꯔꯨ ꯃꯀꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯖꯣꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯖꯦꯅꯤꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯣ ꯇꯥꯞ ꯂꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯗꯔ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯐꯥꯗꯔ ꯑꯗꯣ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯤꯡ ꯀꯥꯎꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯥꯗꯣ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯂꯛꯈꯤ꯫ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯁꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯀꯥꯏꯖꯔꯛꯈꯤ꯫ ꯖꯣꯅꯤꯅ ꯄꯔꯞ ꯆꯦꯟꯈꯤꯗꯨꯅ ꯊꯪꯅꯕ ꯀꯥꯗꯒꯤ ꯀꯦꯔꯣꯁꯤꯟ ꯈꯔ ꯂꯧꯔꯨꯔꯒ ꯐꯥꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯒ ꯄꯨꯟꯅ ꯀꯣꯟꯅꯅ ꯃꯩ ꯆꯨꯔꯝꯃꯤ꯫ ꯀꯥꯗꯣ ꯃꯩꯅ ꯉꯔꯪ ꯆꯥꯛꯈꯠꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯖꯦꯅꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯗꯣ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯖꯣꯅꯤ ꯇꯝꯅ ꯄꯥꯏꯁꯤꯟꯅꯔꯛꯈꯤ꯫ ꯖꯣꯅꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯐꯥꯗꯔꯒꯤ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯃꯩꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯄꯦꯇꯔꯅ ꯄꯥꯏꯔꯝꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯐꯠꯇ꯭ꯔꯕ ꯄ꯭ꯔꯦꯠ ꯀꯌꯥꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯈꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯀꯛ ꯂꯥꯎꯔꯗꯨꯅ ꯂꯣꯏꯅꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯃꯈꯧꯔꯤ ꯑꯗꯣ ꯏꯅ ꯉꯥꯡꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯕꯨꯕꯣꯛ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯣꯜꯂꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯖꯣꯅꯤ ꯑꯗꯣ ꯃꯆꯟꯅꯨꯄꯤ ꯖꯦꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯖꯣꯅꯤꯅ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯃꯕꯣꯛꯄꯨ ꯀꯣꯝ ꯑꯗꯨꯗ ꯎꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯖꯣꯅꯤꯅ ꯃꯆꯟꯅꯨꯄꯤ ꯖꯦꯅꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯈꯤ꯫